Mayam punamak khoramjari rekase anaba khara phare mayam na igonda wish torapam punamak id ichi ichinina id imo icha punamak na igonda haibirakpado pharo aina khara phare uji mayam na haibirakpadagi Mayamna haibirakpadagi aidi mayamna pharo haibirakpado aduna aisu phare adun phare mayambu thagachari ngasi anauba ichin inauna aigi video se nuksibuduna subscribe like share aidi aise isadi ngamdana video se hapa ngamdabane adu mathangda aise khani matungda mubang tauba ngamaga I video se haidi dum hapakke ujik video se toina hapa ngamde ko aise se aigi ne aina nagi bado adugi anaba kaino dugi aina kamai tauna tham se na base asigi anaba punamak sige aina ngasi se mayamda di share toraktoini ko aina tauba punamak Mayamda ngasi se aseng ba punamak share taraktoy me adu aise aidi maski tarik kunmari se aise mubang tawramme ba du numito adu mubang do tawloga aidi aise aidi dunun hindo nundin se ai pung ani hum tabay sigane ai jamna ai ne laihaw hawna lok ai arum hawna arum haw se arum si sumai hawbane ba I arum hawbase haidi kambal thagraba blanket se ahum lolaba ai sa tak ning na hawba dugay mug se adu numito hawre dugay manungala ga su aidi kaino tawraga ai gi puroi bane haire doctor da sena dokoi hospital la lain se jong lu wa wong ni jong ka jum tau ko kajadra jum tau ba sumaina makuna tawran ni na ठीक है मेगी हॉस्पिटल डॉक्टर दो खोई से चलेबा चलगा मोय आइन हायरे अरुम हौ नै चाकु चा जादे अरुम जाम हौरे इसा से अरुम हौरगा सोले आना दो मोय ने हिदाक से पीराबा हिदाक से आइने नुमित मंगाने की हिदाक पीराबा नुमित मंगाने की हिदाक से पीरागा हिदाक से चारगा मतुंगदा मो अरुम सिदि अनुमदा अनिरक अरुम से होगलेने हाइदे अयुक्तमा अयुक कैनोगी सिगा हाइदे अयुक से होबसे अयुक से पुंग मरी मंगा से अरुम से सुंटक ततना ठक न को जाका से कक चिंगना हाइदे ब्लैंकेट मरी अहुम हापदो अदुबक इंगी बैगोंदा द अरुम द हौरोगदि इसा से सोनमना दुगैदि इसा से कैसुंब चानिंगदे दुगैदि बुक्तदि लांबा चिंददि अम्बा चानिंगदबा सुमाय तौना नुमित मरी मंगाने सुमाय तौ अरुम दि सुका खक आइदि खक्तबा दुसु अरुम होबदो मोइने खोंसु हामेबा खोंसि हामे आइगि पुरोइबसिना ने दे फल फ्रूट से ऐसे माना ऐसे चाना बेना लेरक मयाम लेरे चाकते अम्बा चाद्रबा चाकसे चामस अम्मागा अनि हेना दुगैदि चाकसे चाद्रबा दुमाय तौना इसा से चारक तने इसा से सोन मन लोरे मित्रानी अमुक मु अखोय मु नुमित मंगाने हिदाक चारा मतुंगदा मु हाइरुरे हाइदि अखोय अरुम से सुंका खक्ते दुगै खोंसु हामी दoi लोकसु खुइ हैना दoi लोक खुबे हिदाक चाहिँ बोतल अनि हुम थाबने को लोक खुबे हिदा मोइना पिरकपसे द सिगल लैरि पुनमसे ओआरएस सिना ऐना खोंग हामबैगी कैनो दुगा पिरकपनि सिगल लैरि हिदाक मयाम दे चागा द वाले को द सिगी सी हिदाक मयाम सिंकिना ऐना चागे बैदांग तन्युजी ऐना नुमित थाम सिगी कैनो तवसे आइदि ऐगी अनाबसे आइदि कैनो ओनारमे अनाबसे
ꯑꯗꯩ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯇꯦꯁ ꯇꯧꯅꯦ ꯍꯥꯏꯅ ꯇꯦꯁꯁꯦ 5 ꯈꯛ ꯇꯧꯔꯦ ꯇꯦꯁꯁꯦ ꯃꯦꯂꯦꯔꯤꯌꯥ ꯗꯦꯡꯒꯨ ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯏꯔꯣꯏꯗ ꯑꯗꯨꯒ ꯂꯤꯚꯔꯒꯤ ꯑꯗꯨꯒ ꯁꯨꯒꯔꯒꯤ ꯍꯥꯏꯗꯤ ꯇꯧꯔꯦ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦꯕ ꯑꯩ ꯇꯦꯁ 5 ꯈꯛ ꯇꯧꯕꯗꯣ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯑꯦ ꯑꯁ ꯍꯟꯗꯛꯀꯤ ꯅꯥꯕꯁꯤꯗꯤ ꯏꯁꯥꯒꯁꯦ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨ ꯐꯤꯕꯝ ꯇꯥꯔꯦ ꯌꯥꯝ ꯁꯣꯜꯂꯦ ꯏꯁꯥꯁꯦ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛ ꯔꯤꯄꯣꯔꯠ ꯂꯧꯕ ꯆꯥꯛ ꯁꯣꯝꯕ ꯆꯥꯗꯕ ꯑꯁ ꯅꯨꯃꯤꯠ 15ꯁꯤꯗ ꯏꯁꯥꯁꯦ ꯁꯣꯟꯕꯅ ꯍꯥꯏꯗꯤ ꯕꯥꯠꯔꯨꯝꯕ ꯆꯠ ꯉꯝꯗꯦꯕ ꯌꯥꯝ ꯋꯥꯔꯦ ꯋꯥꯏ ꯍꯥꯏꯕ ꯐꯠꯇꯕꯅꯤ ꯑꯗꯨꯏꯁꯨ ꯁꯣꯟꯕꯅ ꯑꯩꯅ ꯏꯁꯥꯁꯦ ꯂꯦꯞꯄꯕꯨ ꯉꯝꯗꯦꯕ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯍꯨꯃꯥꯡꯒ ꯄ꯭ꯔꯤ ꯄ꯭ꯔꯤ ꯀꯥꯡꯅ ꯂꯥꯛꯏ ꯑꯔꯨꯝꯁꯦ ꯁꯨꯡꯂꯦ ꯍꯥꯏꯕꯕꯨ ꯉꯝꯗꯔꯦ ꯑꯔꯨꯝꯗꯣ ꯁꯨꯡꯂꯦ ꯂꯦꯞꯇꯅ ꯑꯔꯨꯝ ꯍꯧꯕ ꯑꯁ ꯍꯟꯗꯛꯁꯦ ꯑꯩ एकदम ꯂꯣꯏꯔꯦ ꯌꯥꯝꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯣꯟꯊꯩꯌꯦꯕ ꯍꯟꯗꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯩꯗꯤ ꯑꯩꯅ ꯈꯔ ꯇꯧꯕ ꯅꯨꯃꯤꯠ ꯆꯠꯄꯗꯣ ꯄꯨꯡ 9ꯒꯤꯗꯣ ꯑꯩ ꯈꯔ ꯀꯩꯅꯣꯝ ꯆꯥꯁꯜꯂ ꯆꯠꯂꯦꯕ ꯑꯗꯨꯒ ꯁꯨꯒꯔꯒꯤ ꯇꯧ ꯌꯥꯗ ꯅꯣꯏ ꯁꯨꯒꯔ ꯃꯣꯅꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠ ꯁꯨꯒꯔ ꯑꯃꯨꯛ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯦꯁ ꯄꯨꯝꯅꯃꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯄꯤꯔꯛꯑꯦ ꯂꯤꯚꯔꯗ ꯑꯩꯉꯣꯟꯗ ꯂꯤꯚꯔ ꯏꯟꯐꯦꯛꯁꯟ ꯍꯥꯏꯅ ꯂꯤꯚꯔꯗ ꯀꯩꯅꯣꯅꯦ ꯈꯔ ꯀꯩꯅꯣ ꯂꯩ ꯍꯥꯏꯅ ꯑꯗꯨ ꯂꯤꯚꯔꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯔꯦ ꯆꯥꯔꯁꯨ ꯑꯔꯨꯝꯁꯦ ꯁꯨꯡꯀꯛ ꯈꯛꯇ ꯅꯣꯡꯃꯗ ꯑꯅꯤꯔꯛꯒꯗꯤ ꯆꯥꯗꯤ ꯁꯣꯟꯗ ꯆꯥꯁꯜꯂꯛꯇꯔꯦ ꯑꯃꯕꯛ ꯑꯩ ꯏꯁꯥꯁꯦ ꯁꯣꯟꯕꯅ ꯑꯗꯨꯒ ꯁꯣꯟꯕꯅ ꯑꯩ ꯐꯃꯨꯡꯗꯒꯤꯅꯦ ꯑꯩꯈꯣই ꯕꯥꯠꯔꯨꯝꯁꯦ ꯊꯣꯡ ꯈꯛꯇꯪ ꯍꯥꯡꯉꯒ ꯆꯪꯕꯗꯣ ꯑꯩ ꯆꯪꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯁꯝꯃꯒ ꯄꯨꯁꯜꯂꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯨꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯕꯥꯠꯔꯨꯝ ꯆꯪꯉꯒ ꯑꯩ ꯍꯁꯕꯦꯟꯅ ꯑꯩ ꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯅꯪ ꯕꯥꯠꯔꯨꯝꯗ ꯂꯣꯟꯒꯅꯨ ꯍꯥꯏꯅ ꯕꯥꯠꯔꯨꯝꯗ ꯇꯨꯁꯟ ꯈꯣꯠꯆꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯅ ꯀꯤꯅꯅꯦ ꯂꯣꯟꯒꯅꯨ ꯕꯥꯠꯔꯨꯝ ꯆꯪꯕꯗ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯦ ꯆꯥꯕꯗꯤ ꯑꯃꯨꯛ ꯆꯥꯕꯗꯤ ꯑꯃꯨꯛ ꯆꯥꯗꯕ ꯏꯁꯥꯁꯤꯗꯤ ꯁꯣꯟꯕ ꯏꯁꯥꯁꯦ ꯊꯛ ꯁꯣꯔ ꯍꯣꯟꯕꯒꯁꯦ ꯍꯥꯏꯗꯤ ꯁꯣꯔꯁꯦ ꯃꯊꯛ ꯃꯈꯥꯗ ꯁꯣꯔꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯒꯅꯦ ꯁꯤꯒ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯍꯣꯜ ꯑꯩ ꯗꯣꯛꯇꯔꯗꯕꯨ ꯍꯥꯏꯔꯕꯅꯦ ꯑꯩ ꯁꯣꯔꯁꯦ ꯁꯨꯃꯥꯏꯅ ꯍꯣꯜꯂꯤ ꯑꯩ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯀꯤꯗꯅꯤꯒ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯔꯠꯀꯁꯦ ꯑꯩꯒꯤ ꯑꯝꯇ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯕꯅꯤ ꯀꯤꯅ ꯗꯣꯛꯇꯔꯅ ꯃꯣꯏꯅ ꯖꯟꯇ꯭ꯔꯒꯗꯣ ꯊꯥꯅꯗꯦꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏ ꯁꯣꯝꯗꯗꯤ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯕꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯝꯗ ꯆꯥꯗꯕꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧ ꯁꯣꯟꯕꯅ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨ ꯇꯦꯁ ꯇꯧꯕꯗꯣ ꯂꯣꯏꯅ ꯇꯦꯁ ꯇꯧꯔ ꯃꯣꯏ ꯗꯣꯛꯇꯔꯗ ꯄꯨꯕꯗ ꯃꯣꯏꯅ ꯂꯤꯚꯔꯒꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯔꯨꯝꯁꯦ ꯁꯨꯡꯀꯛ ꯈꯛꯇꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯁꯤꯚꯤꯜꯗꯒꯤꯅꯦ ꯀꯧꯊꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯦꯁ 14 ꯇꯦꯁ ꯇꯧꯔꯦꯕ ꯑꯗꯨ 14 ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯂꯣꯛꯁꯨ ꯌꯥꯝ ꯈꯨꯏꯃꯦꯕ 14 ꯇꯧꯕꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯑꯩꯗꯤ ꯃꯣꯏꯅ ꯄꯨꯡ 11:30 ꯑꯩꯅ ꯈꯇꯪꯈꯛ ꯆꯥꯔ ꯃꯣꯏꯅ ꯇꯦꯁꯁꯦ 14 ꯏꯁꯦ ꯁꯤꯒꯩ ꯇꯦꯁ ꯇꯧꯕ 14 ꯀꯩꯅꯣ ꯕꯣꯇꯜꯒꯤ ꯂꯧꯊꯣꯛꯏꯕ ꯑꯩ ꯁꯣꯟꯗ ꯏꯁꯥꯅ ꯁꯣꯟꯕꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯒꯔꯒꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯁꯨꯒꯔꯒꯁꯦ ꯑꯩ ꯀꯩꯅꯣ ꯀꯤꯅ ꯇꯧꯔꯤꯔꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯒꯔꯒꯁꯦ 190ꯒ ꯑꯣꯏꯈ꯭ꯔꯦꯅꯦ ꯃꯣꯏꯅ ꯍꯥꯏꯕ ꯁꯤꯒꯩ ꯍꯦꯜꯂꯗꯤ ꯁꯨꯒꯔ ꯀꯩꯅꯣ ꯇꯧ ꯁꯨꯒꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯊꯧ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇ ꯌꯨꯔꯤꯟ ꯇꯦꯁꯁꯨ ꯇꯧꯗꯣꯏꯕ ꯌꯨꯔꯤꯟ ꯇꯦꯁꯀꯁꯦ ꯑꯩꯅ ꯏꯁꯤꯡꯁꯦ ꯊꯛꯄꯁꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯎ ꯍꯥꯏ ꯌꯥꯗ꯭ꯔꯦꯅꯦ ꯃꯄꯥꯟꯁꯦ ꯈꯛꯇꯪ ꯊꯣꯛꯑꯦ
ꯌꯥꯗ꯭ꯔꯦ ꯅꯤꯄꯥꯗ ꯆꯠꯂꯝꯗꯥꯏ ꯈꯛꯄꯨꯏ ꯅꯤꯄꯥꯗ ꯉꯥꯏꯍꯜꯂꯤꯃꯤꯗꯨꯕꯨ ꯀꯩꯅꯣ ꯇꯧꯗꯅ ꯑꯩ ꯇꯦꯁ ꯄꯨꯝꯅꯃꯛ ꯇꯧꯔ ꯂꯣꯏꯔꯒ ꯑꯩꯗꯤ ꯅꯤꯄꯥꯗꯣ ꯑꯩꯗꯤ ꯉꯥꯏꯍꯜꯂꯤꯃꯦꯕ ꯑꯗꯨ ꯏꯁꯤꯡ ꯊꯛ ꯊꯛꯅ ꯍꯥꯟꯒꯤ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨ ꯅꯠꯇꯗꯤ ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯔꯁꯨ ꯍꯟꯖꯜꯂꯛꯑꯒꯅꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩ ꯏꯀꯥꯏꯕꯩ ꯀꯩꯅꯣ ꯇꯧꯕꯩꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯍꯥꯏ ꯉꯁꯤꯕꯨ ꯋꯥꯔꯤꯅꯦ ꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯥꯕꯒꯤꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯎꯔ ꯍꯦꯛ ꯍꯜꯂꯛꯑꯒ ꯂꯣꯛ ꯈꯨꯕꯗꯗꯤ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯂꯣꯛꯁꯦ ꯍꯦꯛ ꯈꯨꯕꯗ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯉꯥꯡ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯅꯦ ꯀꯩꯅꯣ ꯇꯧꯔ ꯍꯦꯛ ꯂꯣꯛ ꯈꯨꯕꯗ ꯀꯩꯅꯣ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯎꯔꯗꯤ ꯀꯩꯁꯨꯝ ꯊꯣꯛꯑꯣꯏ ꯌꯥꯗꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯑꯩ ꯐꯤꯕꯝꯁꯦ ꯁꯤꯅꯤ ꯑꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧ ꯉꯝꯗꯦ ꯃꯣꯕꯥꯏꯜ ꯄꯥꯏ ꯉꯝꯗꯦꯅꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯥꯂꯨ ꯉꯥꯜꯂꯦ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯁꯝꯕꯤ ꯑꯇꯩꯗꯤ ꯏꯟꯖꯥꯡ ꯊꯣꯡꯕꯗꯤ ꯌꯥꯝꯅꯗꯤ ꯍꯩꯇꯕꯅꯤꯅ ꯑꯥꯂꯨ ꯉꯥꯜꯂꯒ ꯑꯥꯂꯨꯗꯣ ꯀꯣꯠꯊꯣꯛꯑꯒ ꯈꯣꯛꯑꯒ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯖꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛ ꯈꯔ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯊꯥꯎ ꯑꯍꯤꯡꯕ ꯇꯧꯅꯃ ꯆꯥꯔꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯉꯥ ꯊꯣꯡꯒꯦꯅ ꯑꯩꯉꯣꯟꯗꯒꯤ ꯍꯪꯉ ꯉꯥ ꯊꯣꯡꯉꯤ ꯃꯥꯅ ꯅꯍꯥꯟꯁꯨ ꯉꯥ ꯂꯩꯔꯛꯄ ꯃꯥ ꯉꯧꯔꯦ ꯂꯣꯏꯅ ꯑꯩꯗꯤ ꯃꯤꯅꯤꯠ 10 ꯂꯦꯞꯄ ꯉꯝꯗꯕ ꯈꯪꯗꯦ ꯀꯨꯝꯁꯤ ꯆꯍꯤꯁꯦ ꯑꯩꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯝ ꯍꯩꯇꯕ ꯑꯗꯨ ꯃꯥ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯅ ꯄꯨꯡ 4ꯁꯦ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯄꯨꯡ 4ꯁꯦ ꯏꯁꯤꯡ ꯂꯩꯌꯦꯕ ꯑꯗꯨꯒ ꯍꯧꯒꯠꯂ ꯃꯥꯅ ꯆꯥꯛ ꯀꯩꯅꯣ ꯇꯧꯔꯒ ꯑꯥꯂꯨ ꯍꯥꯞꯆꯜꯂꯦ ꯆꯥꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯥꯛꯇꯣ ꯊꯣꯡꯉꯒ ꯑꯗꯨꯒꯒꯤ ꯑꯥꯂꯨꯗꯣ ꯂꯧꯊꯣꯛꯑꯒ ꯑꯥꯂꯨꯅꯦ ꯑꯗꯨꯒꯒꯤ ꯇꯤꯜꯍꯧ ꯈꯔ ꯃꯣꯔꯣꯛ ꯑꯇꯦꯛ ꯈꯔ ꯑꯗꯨꯒꯒꯤ ꯊꯥꯎ ꯑꯍꯤꯡꯕ ꯈꯔ ꯊꯨꯝ ꯇꯧꯔ ꯃꯦꯠꯂꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯤ ꯆꯥꯏꯑꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯆꯥꯎ ꯑꯩꯗꯤ ꯆꯥꯗ꯭ꯔꯕꯅꯤꯅ ꯆꯥꯗ꯭ꯔꯦ ꯆꯥꯛ ꯕꯨꯛꯇꯗꯤ ꯆꯥꯛ ꯂꯥꯝꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯩꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯦ 5-6ꯔꯛꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯏꯁꯦ ꯑꯗꯨ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯁꯨꯒꯔꯒꯤ ꯂꯦꯚꯦꯜꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯁꯤꯟ ꯂꯩꯌꯦꯕ ꯁꯨꯒꯔ ꯑꯣꯟꯅꯕ ꯑꯗꯨꯒꯤ ꯑꯍꯥꯟꯕꯩꯁꯦ ꯃꯣꯏꯅ ꯆꯦꯛ ꯇꯧꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗ 190 ꯑꯣꯏꯈ꯭ꯔꯦꯕ ꯑꯩꯁꯦ ꯆꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯑꯗ ꯃꯣꯏꯅ ꯍꯥꯏꯔꯤ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯁꯨꯒꯔꯒꯤ 200 ꯀꯥꯈ꯭ꯔꯗꯤ ꯁꯨꯒꯔꯒꯤ ꯀꯩꯅꯣ ꯍꯤꯗꯥꯛ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯗꯤ ꯇꯥꯔꯤꯛ 9ꯒꯤ ꯋꯥꯔꯤꯅꯤꯀꯣ ꯁꯤꯅ ꯑꯗꯩ ꯇꯥꯔꯤꯛ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ ꯀꯩꯅꯣꯗꯅ ꯇꯥꯔꯤꯛ 10ꯗꯅ ꯑꯩꯒꯤ ꯍꯥꯏꯗꯤ 100 ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯩ ꯃꯃꯥꯡꯗꯅꯦ ꯍꯥꯏꯗꯤ 107 ꯑꯣꯏꯔꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯨꯡꯗꯅ ꯑꯩꯒꯤꯁꯤꯅ ꯇꯥꯔꯤꯛ 10ꯗꯅ ꯑꯩꯉꯣꯟꯗ 87ꯁꯦ ꯀꯩꯅꯣꯒꯤꯅꯦ ꯆꯥꯛꯆꯥ ꯃꯥꯡꯒꯤ ꯑꯣꯏꯔꯕ ꯑꯗꯩ ꯆꯥꯛꯆꯥ ꯃꯇꯨꯡꯗꯅ 147 ꯑꯣꯏꯔꯕ ꯑꯗꯨꯃꯥꯏꯅ ꯇꯥꯔꯤꯛ 11ꯗꯅ ꯑꯩꯒꯤꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ 117 ꯑꯣꯏꯔꯕ ꯑꯗꯨꯒ ꯆꯥꯛꯆꯥ ꯃꯇꯨꯡꯗꯅ ꯑꯩꯉꯣꯟꯗ 119 ꯑꯣꯏꯔꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤ ꯁꯨꯒꯔ ꯂꯦꯚꯦꯜꯁꯦ ꯑꯗꯨꯝ ꯇꯥꯊꯔꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯗꯨ ꯅꯨꯃꯤꯠꯇꯣ ꯀꯤꯔ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯩꯗꯤ ꯗꯣꯛꯇꯔꯅ ꯑꯖꯦꯡꯕ ꯈꯨꯗꯤꯡ ꯍꯥꯏꯔꯦ ꯁꯨꯒꯔ ꯅꯪꯒꯤ ꯁꯨꯒꯔ ꯍꯦꯜꯂꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯨꯒꯔ ꯁꯨꯛ ꯌꯥꯝ ꯋꯥꯡꯉꯨꯔꯤꯅꯣ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯗꯨꯒ ꯗꯣꯛꯇꯔꯗ ꯑꯩꯅ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯁꯨꯒꯔꯁꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯋꯥꯡꯕ ꯑꯗꯨ ꯃꯈꯥꯒꯤ ꯁꯨꯒꯔ ꯂꯦꯚꯦꯜꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯇꯥꯊꯔꯦ ꯑꯗꯨ ꯍꯤꯗꯥꯛ ꯆꯥꯕ꯭ꯔꯥ ꯑꯩꯅ ꯍꯤꯗꯥꯛ ꯑꯃꯐꯛ ꯆꯥꯗꯦ ꯑꯩꯒꯤ ꯁꯨꯒꯔ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯁꯨꯒꯔ ꯍꯥꯟꯅꯗꯩ ꯅꯣꯔꯃꯦꯜ ꯂꯩ ꯑꯩ ꯁꯨꯒꯔ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨ ꯅꯨꯃꯤꯠꯇ ꯀꯃꯥꯏꯅ ꯇꯧꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯁꯣꯟꯕꯅꯤ ꯏꯁꯥꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯖꯤꯕꯨꯁꯦ ꯑꯩꯅ ꯂꯥꯏꯗ ꯈꯣꯏꯔꯝꯃꯤꯕ ꯁꯖꯤꯕꯨ ꯍꯥꯏꯗꯤ ꯅꯥꯔꯒꯅꯦ ꯋꯥꯈꯜꯁꯦ ꯃꯑꯣꯡ ꯋꯥꯈꯜ ꯈꯜꯂꯛꯑꯦꯕ ꯑꯩ ꯈꯜꯂꯦꯀꯣ ꯑꯩꯁꯤꯕꯨ ꯁꯤꯗꯣꯔꯕ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯤꯗꯣꯔꯕꯅꯦ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯣ ꯋꯥꯈꯜꯒꯗꯣ ꯍꯥꯏꯗꯤ ꯃꯣꯟꯒꯁꯦ ꯌꯥꯝꯅ ꯄꯤꯛꯊꯔꯛꯑꯦꯕ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯅꯥꯔ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯏꯁꯥꯁꯦ ꯁꯣꯜꯂꯦ ꯑꯗꯨ ꯋꯥꯈꯜꯁꯤꯁꯨ ꯌꯥꯝ ꯄꯤꯛꯊꯔꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯣ ꯑꯗꯨꯒ ꯑꯩꯁꯤꯅ ꯃꯣꯕꯥꯏꯜꯁꯦ ꯃꯣꯕꯥꯏꯜꯁꯦ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯃꯣꯕꯥꯏꯜꯁꯦ ꯃꯤꯠꯁꯦ ꯄꯤꯛꯑꯣ ꯇꯥꯕ
ꯑꯗꯨꯒ ꯑꯩ ꯃꯣꯕꯥꯏꯜꯒꯁꯦ ꯑꯩ ꯏꯅꯥꯛꯇ ꯃꯣꯕꯥꯏꯜꯒꯁꯦ ꯊꯝꯍꯟꯗ꯭ꯔꯕꯅꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯩ ꯊꯥꯞꯅ ꯃꯣꯕꯥꯏꯜꯗꯣ ꯊꯝꯃꯣ ꯑꯩ ꯏꯅꯥꯛꯇ ꯃꯣꯕꯥꯏꯜ ꯄꯨꯁꯜꯂꯛꯀꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯁꯨꯛꯌꯥꯝ ꯀꯨꯏꯁꯦ ꯑꯩ ꯊꯥ ꯑꯃꯁꯦ ꯑꯩ ꯀꯅꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕ ꯉꯝꯗꯦꯀꯣ ꯑꯩ ꯏꯁꯥ ꯉꯝꯗꯅ ꯇꯧꯕꯅꯦ ꯑꯗꯨ ꯀꯃꯦꯟ ꯄꯤꯕꯁꯨ ꯉꯝꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯩꯅꯣ ꯇꯧ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯅꯦ ꯈꯇꯪꯈꯛ ꯚꯤꯗꯤꯑꯣ ꯈꯇꯪꯈꯛ ꯑꯩꯅ ꯅꯝꯃꯦꯕ ꯑꯗꯨꯒ ꯑꯩꯗꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣꯅ ꯋꯥꯍꯣꯡꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯅ ꯈꯇꯪꯈꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛ ꯅꯥꯔꯤꯁꯦ ꯏꯁꯥ ꯌꯥꯝ ꯁꯣꯟꯈꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠꯀꯤ ꯑꯩꯈꯣꯏ ꯑꯦꯝꯕꯦꯗꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠꯀꯤꯁꯦ ꯄ꯭ꯔꯣꯇꯤꯟꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯛ ꯈꯨꯏ ꯍꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯨꯜꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯀꯦꯜꯁꯤꯌꯝ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯀꯩꯅꯣꯅꯦ ꯕꯥꯏꯑꯣꯁꯤꯅꯦ ꯀꯩꯅꯣꯅꯦ ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯆꯕꯟꯄ꯭ꯔꯥꯁ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯂꯩꯔꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯊꯛ ꯑꯩꯁꯦ ꯀꯟꯅꯕ ꯍꯦꯟꯅ ꯏꯁꯥꯁꯦ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯕꯅꯤꯅ ꯁꯣꯟꯕꯗ ꯑꯗꯨꯒ ꯑꯃꯨꯛ ꯁꯖꯤꯕꯨ ꯅꯨꯃꯤꯠꯁꯤ ꯃꯣꯏꯅꯅꯦ ꯁꯖꯤꯕꯨ ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯈꯪꯉꯕ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯒ ꯑꯩꯅ ꯍꯥꯏꯗꯤ ꯋꯥꯏ ꯁꯤꯠ ꯈꯣꯟꯅ ꯏꯃꯨꯡ ꯃꯥꯡꯒꯣꯟꯁꯦ ꯂꯣꯏ ꯇꯩ ꯈꯣꯟꯅ ꯆꯥꯛꯈꯨꯝ ꯅꯨꯈꯨꯝ ꯂꯣꯏ ꯇꯧꯅ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯒꯣꯜꯍꯋꯥꯏꯒ ꯆꯅꯥꯒ ꯃꯣꯇꯣꯔꯒ ꯇꯤꯡꯉꯝꯃꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯖꯤꯕꯨ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯅꯅꯦ ꯊꯣꯡ ꯊꯥꯛ ꯂꯣꯏ ꯇꯧꯔꯦ ꯆꯥꯁꯨ ꯈꯔ ꯑꯗꯨꯝ ꯆꯥꯔꯦꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟꯁꯦ ꯌꯧꯔꯛꯄꯗ ꯑꯗꯨꯝ ꯍꯧꯒꯠꯂꯦꯅ ꯑꯗꯨꯝꯁꯦ ꯀꯟꯅ ꯍꯧꯒꯠꯂꯦ ꯏꯁꯥꯁꯦ ꯊꯛ 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 ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯑꯃꯨꯛ ꯀꯨꯡꯅ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯆꯠꯂꯤꯝꯃꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯅ ꯑꯗꯨꯒ ꯑꯩꯁꯦ ꯃꯔꯛꯇ ꯋꯥꯔꯤꯁꯦ ꯂꯣꯏꯍꯧꯗꯔꯦ ꯑꯗꯨ ꯁꯤꯚꯤꯜꯒꯤ ꯔꯤꯄꯣꯔꯠꯁꯤꯅ ꯂꯥꯛꯏꯁꯤꯅ ꯅꯨꯡꯗꯥꯡ ꯄꯨꯡ 7:30 ꯂꯥꯛꯄ ꯑꯗꯨ ꯄꯨꯡ 7:30 ꯇꯥꯔꯗꯤ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯡꯈꯔꯦ ꯂꯣꯏꯅ ꯊꯤꯡꯈꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯅꯅꯦ ꯍꯥꯏꯗꯤ ꯐꯣꯇꯣ ꯁ꯭ꯇꯦꯠ ꯀꯩꯅꯣ ꯇꯧꯅ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯀꯩ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯌꯦꯡꯍꯟꯗꯣꯏꯕꯅꯦ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗ ꯑꯗꯨ ꯄꯨꯔ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯍꯥꯏꯔꯦ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏ ꯇꯦꯁ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯦꯁ ꯇꯧꯕ ꯁꯤꯒꯩꯁꯤꯒ ꯅꯣꯏꯅ ꯀꯩꯅꯣꯒꯤ ꯇꯦꯁ ꯇꯧꯕꯤꯗꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯁꯤꯚꯤꯜꯗ ꯁꯤ ꯇꯦꯁ ꯇꯧꯕꯅꯦ ꯁꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯅꯦ ꯑꯩꯁꯦ ꯇꯥꯏꯐꯥꯏꯗ ꯍꯥꯏꯔ ꯑꯗꯨꯗꯣ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨ ꯑꯩꯅ ꯑꯅꯥꯕꯁꯦ ꯂꯤꯚꯔꯒꯤꯅꯦ ꯆꯥꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯇꯥꯏꯐꯥꯏꯗ ꯑꯗꯨꯒꯩꯗꯤ ꯆꯥꯅ ꯗꯣꯛꯇꯔ ꯑꯃꯗ ꯍꯥꯏꯗꯤ ꯅꯍꯥꯟ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯆꯠꯂꯨꯕ ꯗꯣꯛꯇꯔꯁꯦ ꯇꯥꯔꯤꯛ ꯀꯌꯥꯗꯅꯣ ꯑꯗꯨꯒ ꯆꯠꯄ ꯑꯩꯅ ꯍꯥꯏꯔꯦ ꯂꯣꯏꯅꯃꯛ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯅꯥꯔꯦ ꯏꯁꯥꯁꯦ ꯁꯣꯟꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯍꯤꯗꯥꯛ ꯑꯐꯕ ꯍꯤꯗꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯍꯜꯂꯦ ꯁꯨꯒꯔ ꯂꯦꯚꯦꯜ ꯌꯦꯡꯍꯜꯂꯦ ꯍꯥꯟꯅꯒꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯂꯣꯏ ꯌꯦꯡꯍꯜꯂꯦ ꯑꯗꯨ ꯍꯤꯗꯥꯛꯇꯣ ꯆꯥꯕꯗꯒꯤꯅꯦ ꯃꯥꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯆꯥꯕꯗ ꯑꯩ ꯑꯔꯨꯝꯁꯦ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯑꯔꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯔꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯑꯔꯨꯝꯗꯤ ꯍꯧꯗꯔꯦ ꯂꯥꯏꯍꯧꯗꯤ ꯍꯧꯗꯔꯦ ꯑꯗꯨ ꯏꯁꯥꯁꯤꯗꯤ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯔꯛꯎ ꯏꯁꯥꯁꯤ ꯊꯨꯅ ꯀꯟꯅ ꯑꯩ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯗꯤ ꯈꯔꯅꯤ ꯇꯧꯈꯤꯔꯣꯏꯀꯣ ꯑꯩꯁꯤ ꯍꯧꯖꯤꯛ ꯆꯥꯕꯁꯦ ꯃꯍꯥꯎ ꯑꯃ ꯈꯪꯗꯤꯔꯦꯕ ꯆꯥꯔꯤꯁꯦ ꯆꯥꯛꯇꯤ ꯈꯥꯕꯩ ꯑꯃ ꯍꯥꯏꯗꯤ ꯈꯇꯪ ꯍꯦꯟꯕꯁꯨ ꯌꯥꯎꯔꯦ ꯈꯥꯕꯩ ꯑꯃ ꯐꯥꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯛꯇꯤ ꯆꯥꯈꯠꯂꯛꯑꯦꯕ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯅꯤꯡꯗꯕꯅꯦ ꯍꯥꯏꯗꯤ ꯑꯩ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯆꯥꯕꯩ ꯆꯥꯇꯥ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯤꯅꯤꯀꯣ ꯁꯤꯅ ꯑꯥꯂꯨ ꯑꯉꯧꯕꯅꯦ ꯑꯥꯂꯨ ꯑꯉꯧꯕ ꯑꯗꯨꯒ ꯍꯤꯗꯥꯛ ꯃꯌꯥꯝ ꯃꯔꯛꯁꯤꯒ ꯑꯗꯨꯒ ꯁꯤꯅ ꯇꯟꯁꯦ ꯑꯩꯅꯅꯦ ꯈꯇꯪꯈꯛ ꯘꯤ ꯍꯥꯞꯄ ꯍꯧꯔꯦ ꯑꯀꯪꯕꯗ ꯆꯥꯅꯤꯡꯗꯦ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯔꯦ ꯆꯥꯁꯨ ꯍꯧꯖꯤꯛ ꯑꯃ ꯊꯛꯅꯤꯡꯗꯦ ꯑꯩ ꯇꯧꯔꯤꯁꯦ ꯈꯪꯉꯕ ꯍꯧꯖꯤꯛ ꯑꯃ ꯊꯛꯇꯦ ꯆꯥꯁꯨ ꯑꯗꯨ ꯉꯁꯤꯁꯦ ꯁꯤꯅꯤ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯗꯨ ꯍꯟꯗꯛꯀꯤ ꯅꯥꯕꯒꯤ ꯑꯩꯒꯤ ꯁꯣꯟꯈꯤꯕ ꯈꯨꯁꯣꯟꯁꯦ ꯃꯌꯥꯝꯗꯩꯗꯨꯅꯅꯦ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯧꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛꯁꯦ ꯍꯤꯗꯥꯛꯁꯦ ꯌꯦꯡꯉꯨ ꯍꯤꯗꯥꯛꯁꯦ ꯑꯩꯅ ꯆꯥꯔꯛꯏ ꯃꯤꯗꯨ ꯆꯥꯒꯗ ꯍꯤꯗꯥꯛꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯠꯂꯤ ꯁꯤ ꯍꯤꯗꯥꯛ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯆꯥꯒꯗ ꯋꯥꯠꯂꯤ ꯁꯤ ꯂꯩꯔꯤ ꯑꯣ ꯑꯥꯔ ꯑꯦꯁꯀꯁꯦ ꯑꯣ ꯑꯥꯔ ꯑꯦꯁ ꯅꯣꯡꯃ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯑꯣ ꯑꯥꯔ ꯑꯦꯁ ꯅꯩꯔ ꯄꯤꯔꯛꯄ ꯑꯣ ꯑꯥꯔ ꯑꯦꯁ ꯆꯥꯛ ꯃꯥꯅ ꯏꯁꯤꯡꯗ ꯋꯥꯠꯂꯒ ꯍꯥꯏꯗꯤ ꯑꯣ ꯑꯥꯔ ꯑꯦꯁꯅ ꯌꯥꯝ ꯍꯥꯞꯆꯔꯦ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯣ ꯑꯥꯔ ꯑꯦꯁꯀ ꯊꯛꯅꯩ ꯑꯗꯨꯒꯤ ꯇꯔꯕꯨꯖꯥꯒꯁꯦ ꯑꯩ ꯐꯨꯔꯨꯠꯇꯒꯁꯦ ꯇꯔꯕꯨꯖꯥꯒꯁꯦ ꯍꯧꯖꯤꯛ ꯑꯃ ꯆꯥꯅꯤꯡꯗꯔꯦ ꯍꯥꯏꯗꯤ ꯅꯥꯕꯗ ꯆꯥꯅꯤꯡꯈꯤꯗꯕꯗꯣ ꯑꯗꯨꯅꯅꯦ
ꯆꯥꯅꯤꯡꯗꯕꯅꯤꯀꯣ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯥꯔꯤꯉꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯇꯦꯛꯈꯛ ꯑꯩꯅ ꯅꯥꯕꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯗ ꯑꯗꯨꯒ ꯑꯩꯅ ꯍꯤꯞꯅ ꯂꯩꯅ ꯅꯥꯕꯩꯗꯣ ꯑꯗꯨ ꯈꯇꯪꯈꯛ ꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯁꯤꯕꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯕꯤꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕ ꯌꯥꯎꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔꯗ ꯇꯧꯕꯤꯔꯣ ꯃꯊꯪ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯄꯣꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯑꯩꯗꯤ ꯃꯁꯂꯥꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯒꯤ ꯑꯩꯒꯤ ꯆꯥꯕꯁꯨ ꯍꯧꯖꯤꯛꯁꯦ ꯆꯥꯔꯤꯁꯤꯡꯁꯦ ꯑꯃꯨꯛ ꯆꯤꯟꯗ ꯑꯍꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯌꯥꯡꯅꯗꯤ ꯑꯩꯁꯦ ꯐꯔꯅꯤꯀꯣ ꯍꯧꯖꯤꯛ ꯑꯔꯨꯝ ꯍꯧꯕ ꯐꯈꯔꯦ ꯂꯥꯏꯍꯧ ꯐꯈꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯔꯛꯎ ꯊꯨꯅꯐꯕ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯨꯛꯕꯥꯡꯒ ꯇꯧꯕ ꯉꯝꯕ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯉꯁꯤꯒꯤꯗꯤ ꯍꯥꯏꯗꯤ ꯃꯇꯥꯡꯁꯤꯒ ꯍꯥꯏꯗꯤ ꯊꯝꯃꯒꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯎꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝꯅ ꯀꯩꯅꯣꯝ ꯍꯥꯏꯍꯧꯗ꯭ꯔꯦꯀꯣ ꯍꯟꯗꯛ ꯅꯥꯕꯩꯁꯦ ꯑꯩꯒꯤ ꯋꯦꯠꯁꯦ KG 3 ꯍꯥꯏꯗꯤ ꯑꯩ ꯋꯦꯠꯁꯦ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯇꯥꯊꯔꯦꯕ ꯍꯥꯏꯗꯤ ꯁꯤ ꯇꯥꯊꯕꯩꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯔꯦꯀꯣ ꯑꯗꯨ ꯏꯁꯥ ꯀꯟꯈꯠꯄꯒꯤ ꯏꯁꯥꯁꯦ ꯊꯨꯅ ꯀꯟꯒꯠꯂꯛꯑꯗꯤꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤꯀꯣ